Assalamualaikum warahmatullahi wabarakatuh. Ngasigi video asidagi hauduna aikoigi punsida tawriba thabaksing pumnamak adu Islam gi matung inna Allah gi Rasul sallallahu alaihi wasallam na tawbiramba sunna sing adugi matung inna karamna tawgodagi haibasing adugi matangda panjagani aikoina khangnari bangaktani madudi Allah Ta'ala na aikoi pumnamapu Islam asida thambiri tawbatabu aikoina masida mapung fana amadi fazana chatpati oide adugumlaba miyoi kaya amalai supnagi mamin khaki musalman oina makoi hingi chai thai amasung tummi thabaksui tawbatabu makoina tawriba sing adugi matangda Islamna kari haibiri natragana madugi thabak thoram sing adubu Allah gi Rasul sallallahu alaihi wasallam na karamna tawbirammi haibana chingba amata khangdaba miyoi kaya amani aikoina hingliba punsi asida adugumlaba tawriba thabak thoram pumnamak asi atopa ghair muslim singju chapmana tawriba ngaktani tawbatabu aikoigi makoiga khetnaribadi aikoigidi aikoina tawba thabak khudingmaktagi sawab amasung neki tanbi yai karamba matamda haibada Allah gi Rasul sallallahu alaihi wasallam na takpiramliba amadi mahakna tawduna upiramliba adugumlaba sunat ki niyam sing aduda aikoina chatlaba amadi hariba niyam sing adugi matung ina aikoina amal tawraba matam adu khaktada aikoina minute khudingmakta aikoigi thabak thoram sing pumnamakta aikoina sawab tanba ngamgani hariba asigi wakhal tawraduna aikoina aikoigi nunti khudingu oiba punsida pangthokpa thabak thoram sing adugi sunat khara video asida pijari hariba video asi munna yengminasi amadi hariba asibo angang sing da sutahan bituna makhoida suchin bha tawna bo hanbi sunata amal tawbaki matangda hadis ta asumna lai madudi Rasulullah sallallahu alaihi wasallam na haidok pirammi kana gumba miyoina aige sunat asibu hinghallaba adu oirabati mahakna aibu nuksirabani amasu kana gumba na aibu nuksiraba adu oirabati mahak jannata jatkani haina Allah Ta'ala gi manaktadi supnagi huzur sallallahu alaihi wasallam na takpiramba tambiramba niyam aduda chatpa amadi maduda tawba amal khudingmak adu khak kubul oi maram asina huzur sallallahu alaihi wasallam gi niyam sing adubu khangba amasung mahak sallallahu alaihi wasallam na takpiramba tambiramba duwa sing sunat sing amadi adab sing adubu tamba amasung maduda amal tawbasi ummat asigi miyoi pumnamak kidamakta yamna tangai fadi hariba duwa sing amadi sunat sing asida amal tawbu maramdagi akhirata sawab amasung mai pakpa phangba haibasidi tangai fadre masigi loina na dunia da su izzat fangani amasung awa ana amadi achin akhom pumnamakdagi hifazat oigani masigi maramdagi aikoigi punsida ingchikpa amadi nungayai fava haibadu oigani video asida chabagi sunat sing adu pijari chaba matamda sunat tara marini haiba sing adudagi ahanbada dasar khan thaba haibadi aikoina chadringai mamangda karigumba pulam amabu dasar khan semlatuna tharaga madugi mathakta thamlaga chaba asi sunatni maramdi karigumba aikoina chariba pulam sing adudagi karigumba kharam makhada taakhiba tarabasu madubu lakhotlaga chaba yana bagidama maramdi aikoina karamba aikoigi chinjakta natragana chak maro aduda barkat yauribano haiba adu khangdi maram asina taakhiba pulam sing adu mangkhidanaba amadi madubu chaba yana bagidamakta dasar khan thaba ase thangai fade masi Allah gi Rasul sallallahu alaihi wasallam na tobiram sunnatni ani subada khut animak khujing phoba hamdokpa chadringai mamangda khut animak sengna hana hamdokpa ase sunnatni ahum subada phamba matamda khong ama haitharaga amasung ama haigatlaga natragana khong animak haitharaga phamba harba ase sunnatni mari subada ngaraga chadaba haibadi aikoina chaba matamda faklangda natragana kariguma potlam amada ngaraga chaba asi tawroidaban manga subada chaba hodringai mamangi duha sunba taruk subada yet ki khutna chaba tare subada kariguma potlam adu akangba natragana tanna chingbu oiba taragati khuja ahumna chaba nipan subada aigi mangdagi chaba haibadi karigumba mi ani natragana ahum tinnaba taraba adu oirabadi aikoina atop mafamdagi
ꯂꯥꯝꯗꯨꯅ ꯆꯥꯔꯣꯏꯗꯕꯅꯤ, ꯁꯨꯞꯅꯒꯤ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯆꯥꯒꯗꯕꯅꯤ꯫ ꯃꯥꯄꯟ ꯁꯨꯕꯗ ꯌꯥꯝꯅ ꯁꯥꯅ ꯆꯥꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ 10 ꯁꯨꯕꯗ ꯆꯥꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯄꯨꯊꯣꯛꯂꯣꯏꯗꯕꯅꯤ꯫ 11 ꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯆꯈꯣꯝ ꯇꯥꯈꯤꯕ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨꯕꯨ ꯈꯨꯟꯒꯠꯂꯒ ꯆꯥꯒꯗꯕꯅꯤ꯫ 12 ꯁꯨꯕꯗ ꯆꯥꯔꯤꯕ ꯄ꯭ꯂꯦꯠ ꯅꯠꯇ꯭ꯔꯒꯅ ꯄꯨꯈꯝ ꯑꯃꯁꯨꯡ ꯈꯨꯖꯥꯁꯤꯡꯕꯨ ꯂꯦꯛꯂꯗꯨꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ 13 ꯁꯨꯕꯗ ꯆꯥꯔꯕ ꯃꯇꯨꯡꯒꯤ ꯗꯨꯋꯥ ꯁꯣꯟꯒꯗꯕꯅꯤ꯫ 14 ꯁꯨꯕꯗ ꯆꯥꯔꯕ ꯃꯇꯨꯡꯗ ꯈꯨꯠ ꯍꯥꯝꯕ ꯑꯃꯁꯨꯡ ꯆꯤꯟ ꯇꯦꯡꯊꯣꯛꯄ ꯑꯁꯤꯁꯨ ꯁꯨꯟꯅꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯄꯟꯖꯈ꯭ꯔꯤꯕ ꯁꯨꯟꯅꯠꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯨꯟꯅꯠꯁꯤꯡ ꯑꯁꯤꯒꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ, ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯇꯥꯛꯄꯤꯔꯝꯕ ꯑꯃꯜꯁꯤꯡ ꯑꯁꯤꯗ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯋꯥꯕ ꯇꯥꯟꯃꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯕꯨꯁꯨ ꯑꯃꯗꯤ ꯇꯥꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯁꯨꯟꯅꯠꯀꯤ ꯅꯤꯌꯝꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯤꯟ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh꯫